ꯃꯇꯝꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯍꯥꯗꯕꯤ ꯌꯥꯝꯅ ꯆꯝꯖꯕꯤ ꯋꯥ ꯉꯥꯡ ꯉꯝꯖꯗꯕꯤ ꯃꯤꯉꯣꯟꯗꯒ ꯀꯟꯅ ꯌꯦꯡꯕ ꯉꯝꯖꯗꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡꯁꯦ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯔꯧꯔꯥ ꯃꯃꯤꯠ ꯀꯥꯖꯜꯁꯤꯅꯅꯦ ꯅꯥꯔꯨꯝ ꯌꯧꯒ ꯌꯦꯛꯑꯦꯗꯅ ꯄꯤꯁꯨꯝ ꯃꯨꯁꯨꯛ ꯃꯨꯟꯅ ꯌꯦꯛꯑꯦꯗꯅ ꯑꯗꯨꯒꯅꯦ ꯂꯥꯛꯇꯣꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧ ꯍꯩꯕꯩꯗꯅ ꯍꯩꯕꯣꯏꯗꯗꯣꯏꯅꯦ ꯃꯥꯏꯗꯤ ꯀꯥꯖꯗ꯭ꯔꯕꯅꯦ ꯌꯦꯡꯅꯤꯡꯗꯕꯅꯦ ꯅꯥꯔꯕꯅꯦ ꯈꯟꯅꯕꯗꯁꯨ ꯃꯁꯤꯡ ꯈꯪꯉꯨꯗ꯭ꯔꯕꯅꯦ ꯍꯥꯏꯕꯗꯤ ꯀꯧꯅꯗꯕ ꯑꯃꯨꯛ ꯀꯤꯔꯁꯨ ꯑꯗꯨꯝ ꯅꯤꯔꯨꯅ ꯀꯟꯐꯦꯟꯁꯇ ꯊꯦꯝꯃꯤꯗꯨꯅ ꯀꯅꯥꯅ ꯍꯥ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯏꯔꯣꯟꯕꯒ ꯂꯩꯕꯥꯛ ꯀꯥꯡꯒꯧꯒ ꯆꯥꯕꯤꯔꯛꯑꯣꯅ ꯀꯃꯦꯟꯇ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯗꯨ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯑꯆꯝꯕ ꯃꯊꯦꯜ ꯉꯥꯛꯇꯅꯤ ꯉꯥ ꯑꯇꯥꯎꯕ ꯑꯃꯅꯦ ꯑꯗꯨꯒ ꯀꯣꯠꯅꯕꯅꯦ ꯆꯝꯐꯨꯟꯅ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯀꯨꯏꯅ ꯉꯥꯡꯉꯔꯣꯏꯒꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯂꯥꯝꯃꯟ ꯍꯦꯜꯂꯦꯕ ꯏꯁꯧꯗ ꯀꯤꯕꯨ ꯀꯤꯖꯩ ꯀꯅꯥꯅ ꯏꯁꯧ ꯇꯧꯒꯦ ꯑꯃꯇꯪ ꯑꯩꯗꯤ ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯥꯔꯒꯦ ꯑꯩ ꯆꯥꯅꯕ ꯆꯥꯛꯈꯥꯎꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯆꯝꯐꯨꯠ ꯆꯥꯎꯑꯣꯅ ꯍꯥꯏꯔꯦ ꯅꯪꯁꯦ ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯥꯎꯑꯣꯕ ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯔꯥ ꯆꯥꯎ ꯍꯥꯏꯔꯦ ꯍꯦꯜꯂꯣꯗꯤ ꯌꯥꯗꯦ ꯁꯤꯗ ꯆꯥꯔꯣꯁꯦ ꯆꯥꯏꯗꯨꯗꯤ ꯅꯪ ꯉꯁꯥꯏ ꯀꯩꯗꯧ ꯂꯩꯒꯦ ꯃꯟ ꯌꯨꯡ ꯂꯩ ꯆꯥꯔꯝ ꯊꯛꯑꯝꯗꯥꯏꯗ ꯈꯨ ꯈꯨ ꯀꯥꯝꯕ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯟꯕ ꯃꯤꯒꯤ ꯅꯁꯛꯇꯣ ꯅꯉꯣꯟꯗ ꯌꯦꯡꯉꯣ ꯕꯥꯔꯇꯣꯟ ꯇꯧꯈꯤꯗꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯟꯅ ꯍꯧꯒꯦ ꯅꯪ ꯆꯝꯐꯨꯠ ꯀꯌꯥꯝ ꯀꯨꯏ ꯆꯥꯈꯤꯗꯣꯏꯅꯣ ꯊꯣꯛꯅꯤꯡꯕ ꯍꯣꯕ ꯍꯨꯏꯌꯨ ꯆꯣ ꯅꯪꯗꯤ ꯑꯙꯤꯀꯥꯔꯅꯤ ꯃꯥꯅ ꯑꯩ ꯑꯙꯤꯀꯥꯔꯅꯤ ꯅꯪꯗꯤ ꯑꯙꯤꯀꯥꯔ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯏꯔꯣꯝꯕꯒꯤ ꯃꯆꯜꯒ ꯍꯥꯏꯖꯕꯤꯔꯣꯅ ꯍꯥꯏꯗꯦ ꯏꯔꯣꯝꯕꯒ ꯍꯥꯏꯔ ꯁꯝꯖꯜꯂ ꯂꯩꯖꯕꯤꯅꯤꯅ ꯅꯪ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯃꯤꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯔꯤꯉꯩꯗꯗꯤ ꯋꯥ ꯉꯥꯡꯗꯦ ꯍꯣꯏ ꯍꯥꯎꯔꯦ ꯏꯔꯣꯝꯕꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯌꯦꯟꯗꯦꯝꯅꯦ ꯆꯛꯐꯥꯏꯅꯦ ꯁꯦꯕꯣꯠꯀ ꯇꯦꯅꯧꯃꯟꯕꯤꯒ ꯇꯧꯔ ꯃꯦꯠꯄ ꯏꯔꯣꯟꯕꯅꯦꯕ ꯊꯤꯅ ꯍꯥꯎꯋꯦ ꯆꯨꯆꯨꯔꯥꯡꯃꯩ ꯍꯥꯞꯀꯦ ꯇꯧꯕꯅꯦ ꯆꯨꯆꯨꯔꯥꯡꯃꯩ ꯐꯪꯗꯕ ꯌꯥꯍꯧꯗꯦꯀꯣ ꯇꯥꯂꯛ ꯑꯣꯏꯕꯩꯔ ꯈꯪꯗꯦ ꯈꯔ ꯇꯥꯡꯅ ꯊꯣꯡꯉꯦ ꯑꯗꯨꯝꯕꯗꯤ ꯏꯔꯣꯝꯕꯁꯦ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯔ ꯍꯥꯎꯋꯦ ꯕꯥꯃꯣꯟꯅ ꯂꯣꯟ ꯇꯧꯔꯤꯅꯦ ꯃꯁꯤ ꯕꯥꯃꯣꯟ ꯌꯥꯝ ꯍꯩꯔꯦ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞ ꯇꯧꯕꯗ ꯅꯦꯛ ꯇꯥꯔꯦ ꯁꯦꯕꯥꯗꯤ ꯑꯍꯩꯕ ꯑꯃꯁꯨ ꯂꯩꯌꯦ ꯁꯦꯕꯥꯔꯤ ꯑꯍꯩꯕ ꯑꯝꯗ ꯑꯁ
ꯇꯤꯜꯍꯧ ꯆꯅꯝꯒ ꯗꯥꯡ ꯁꯨꯕꯩ ꯄꯣꯠꯁꯦ ꯑꯁ ꯉꯥꯎꯖꯅꯤ ꯃꯌꯥꯝ ꯌꯦꯡꯅꯤꯡꯕ ꯂꯩꯔꯁꯨ ꯀꯩꯅꯣꯗ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯄꯨꯖꯥꯔꯤꯒ ꯁꯤꯕꯥꯔꯤꯒ ꯀꯣꯟꯅ ꯄꯨꯂꯞ ꯊꯥꯎꯕꯨ ꯊꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯀꯅꯥꯅ ꯁꯥꯎꯗꯣꯏꯅꯣ ꯁꯥꯎꯗꯦ ꯁꯦꯠ ꯑꯣꯏꯃꯤꯟꯅ ꯆꯠꯃꯤꯟꯅꯅꯤꯡꯗꯅ ꯄꯨꯖꯥꯔꯤꯁꯨ ꯁꯤꯕꯥꯔꯤꯁꯨ ꯄꯨꯂꯞ ꯍꯣꯏ ꯑꯗꯨꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯃꯥꯅꯦ ꯍꯣꯏ ꯍꯣꯏ ꯎꯝ ꯊꯨꯝ ꯀꯜꯂꯤꯕ ꯌꯥꯝ ꯊꯣꯠꯂꯤꯀꯣ ꯎꯝ ꯑꯗꯨꯅ ꯑꯩꯁꯦ ꯍꯋꯥꯏꯁꯦ ꯍꯥꯏꯖꯕꯅꯤ ꯆꯥꯕꯤ ꯇꯥꯖꯦ ꯂꯣꯏꯁꯟꯕꯤ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯀꯥꯅꯦꯅ ꯄꯥꯈꯠꯂꯤꯅꯤꯅꯦ ꯅꯪꯒꯤꯁꯦ ꯍꯣꯏ ꯑꯩꯗꯤ ꯄꯥꯡꯒꯜ ꯁꯣꯟꯖꯩꯗꯅ ꯌꯥꯔꯝꯃꯔꯣꯏ ꯅꯈꯨꯠꯅ ꯆꯥꯎ ꯕꯦꯇꯥꯅ ꯍꯦꯛꯇ ꯀꯣꯜꯂꯣ ꯏꯕꯦꯝꯃ ꯑꯗꯨꯅ ꯈꯥꯕꯩꯖꯤꯅ ꯆꯥꯎ ꯌꯥꯔꯦ ꯌꯥꯝ ꯌꯦꯠꯂꯛꯑꯅꯨ ꯃꯥ ꯂꯥꯡꯒꯅꯨ ꯍꯥꯏꯕꯩꯔꯥ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯊꯨꯅ ꯆꯥꯔꯛꯑꯒꯦꯀꯣ ꯅꯪ ꯆꯥꯛ ꯈꯔ ꯂꯥꯝꯕꯅꯦ ꯑꯗꯨꯅ ꯅꯪꯅ ꯊꯨꯅ ꯆꯥꯅꯤ ꯍꯥꯏꯗꯣ ꯅꯪ ꯎꯝ ꯎꯝ ꯃꯔꯨꯝ ꯅꯠꯇꯅ ꯃꯥꯟꯕꯤ ꯑꯩ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯅꯤ ꯀꯥꯏꯅ ꯖꯤꯔꯣ ꯍꯣꯔꯦꯟ ꯑꯣꯛꯇ꯭ꯔꯁꯨ ꯂꯧꯊꯣꯛꯅꯕ ꯊꯝꯕꯅꯦ ꯂꯣꯟꯅ ꯁꯣꯔꯤ ꯑꯩ ꯃꯥꯟꯕ ꯍꯥꯏꯕ ꯅꯠꯇꯦ ꯂꯤꯕꯗꯨꯗ ꯅꯪ ꯃꯥꯟꯕ ꯍꯥꯏꯕ ꯀꯥꯛ ꯀꯥꯛ ꯂꯥꯎꯕꯗꯣ ꯌꯦꯡꯕꯗ ꯃꯥꯅꯦ ꯈꯨꯅꯨꯡꯗ ꯂꯦꯟꯕꯗ ꯇꯦꯟꯁꯥꯁꯦ ꯄꯥꯏꯔ ꯒꯦꯒꯧ ꯒꯥꯒꯧꯅ ꯃꯁꯤꯡꯒ ꯊꯣꯛꯂꯛꯇꯧꯗꯣ ꯃꯥꯅꯦ ꯃꯁꯤꯡꯗꯤ ꯊꯣꯛꯂꯛꯑꯔꯣꯏ ꯀꯦꯟꯗ꯭ꯔꯅꯤ ꯇꯦꯟꯁꯥꯏꯒꯤ ꯂꯦꯟꯕꯗ ꯃꯁꯤꯡ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯊꯥꯡ ꯊꯧꯗꯝ ꯂꯦꯟꯕꯗ ꯃꯁꯤꯡ ꯊꯣꯛꯄꯩ ꯋꯥꯅꯦ ꯑꯅꯤꯗꯣ ꯊꯥꯖꯗꯕ ꯀꯝꯄꯦꯌꯔ ꯇꯧꯕꯗ ꯑꯁꯤꯗꯤ ꯁꯦꯒꯥꯏꯕ ꯃꯇꯝꯗ ꯃꯁꯤꯡꯗꯣ ꯊꯣꯛꯇ꯭ꯔꯕꯅꯤꯗꯅ ꯇꯦꯟꯁꯥꯏꯅ ꯂꯦꯟꯕꯗꯗꯤ ꯃꯁꯤꯡ ꯊꯣꯛꯑꯦ ꯑꯗꯨꯅ ꯈꯨꯝꯃꯨꯒꯤ ꯋꯥꯔꯤꯅꯤꯗꯅ ꯑꯩꯅ ꯈꯪꯉꯤ ꯈꯨꯃꯨꯒꯤ ꯋꯥꯅꯤ ꯅꯣꯡꯃꯥꯟꯕꯤ ꯑꯔꯤꯕꯒ ꯈꯨꯝꯃꯨ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦ ꯑꯩꯅ ꯅꯩꯅꯔꯤꯁꯤꯅ ꯅꯪ ꯉꯝꯃꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯉꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯃꯨꯛ ꯁꯥꯗ꯭ꯔꯥ ꯁꯥꯏ ꯀꯥꯡꯍꯧꯁꯨ ꯁꯥꯏ ꯀꯩꯅꯣꯁꯨ ꯁꯥꯏ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯀꯥꯎꯋꯦ ꯀꯃꯦꯟꯗ ꯏꯕꯥꯅꯤꯁꯦ ꯀꯃꯥꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯣꯅ ꯀꯃꯦꯟꯇ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯣ ꯏꯕꯥꯅꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯌꯥꯎꯔꯤꯕ ꯊꯕꯛ ꯃꯐꯝꯁꯤꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯇꯝꯗꯨꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯃꯥꯟꯗꯕꯤ ꯌꯥꯝꯅ ꯆꯝꯖꯕꯤ ꯋꯥꯒ ꯉꯥꯡ ꯉꯝꯖꯗꯕꯤ ꯃꯤꯉꯣꯟꯗꯒ ꯀꯟꯅ ꯌꯦꯡꯕ ꯉꯝꯖꯗꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡꯁꯦ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯔꯛꯎꯔꯥ ꯃꯃꯤꯠ ꯀꯥꯖꯜꯁꯤꯅꯅꯦ ꯅꯥꯔꯨꯝ ꯌꯧꯒꯩ ꯌꯦꯛꯑꯦꯗꯅ ꯄꯤꯁꯨꯝ ꯃꯨꯁꯨꯛ ꯃꯨꯟꯅ ꯌꯦꯛꯑꯦꯗꯅ ꯑꯗꯨꯒꯅꯦ ꯂꯥꯛꯇꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯍꯩꯕꯣꯏꯗꯅ ꯍꯩꯕꯣꯏꯗꯗꯣꯏꯅꯦ ꯑꯗꯒꯤ ꯀꯩꯅꯣꯝ ꯀꯩꯅꯣꯝ ꯆꯥꯎ ꯍꯥꯏꯕꯗꯤ ꯑꯆꯥꯄꯣꯠ ꯀꯩꯅꯣꯝ ꯆꯥꯎ ꯍꯥꯏꯕꯁꯦ ꯑꯦ ꯆꯥꯁꯤꯜꯂꯣ ꯈꯣꯠꯂꯣ ꯍꯥꯏꯕꯁꯦ ꯌꯥꯝ ꯏꯀꯥꯏ ꯊꯤꯕꯤꯒ ꯇꯧꯔꯒ ꯁꯛꯂꯣꯟꯗꯣ ꯑꯗꯨꯅꯦꯕ ꯇꯧꯔꯛꯏꯁꯦ ꯑꯗꯨꯗ ꯊꯥ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯎꯠꯂꯛꯈ꯭ꯔꯦ ꯑꯗꯣ 2018ꯗ ꯅꯠꯇ꯭ꯔꯥ 18ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯊꯦꯡꯅꯩꯁꯦ 17 ꯅꯠꯇ꯭ꯔꯣ 18 ꯂꯥ 18ꯅꯦ ꯀꯨꯏꯔꯦ ꯃꯥꯏꯗꯤ ꯆꯥꯟꯅꯗ꯭ꯔꯕꯅꯦ ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯕꯅꯦ ꯈꯟꯅꯕꯗꯁꯨ ꯃꯁꯤꯡ ꯈꯪꯉꯨꯗ꯭ꯔꯕꯅꯦ ꯍꯥꯏꯕꯗꯤ ꯀꯧꯅꯗꯕ ꯑꯃꯨꯛ ꯄꯤꯔꯁ ꯑꯗꯨꯝ ꯑꯗꯨ ꯇꯥꯗ ꯅꯤꯔꯨꯅ ꯀꯟꯐꯔꯦꯟꯁꯇ ꯊꯦꯝꯃꯤꯗꯨꯅ ꯀꯅꯥꯅ ꯍꯥ ꯅꯪ
얘가 가서 깜빡깜빡아. Masih jam sudah mangko. Nang cak lama ya deh. Cak Lama lama. ini nanti dah. Kan nak cari pun thani, tu nak cari pun thani tu beri kaino. Isau lang. Nang nadu dah nak saya hari tu kaino. Nang lama ni sonjara muda hai bini kai dong. Yes kai sang ya wai ka. Saya saur lah hari berhaji kok. Anak tu dah sonjara leh hai tu nang tuon dong. Arum mayang dong. Sakit tu nak lori hai baju nak cak lama ini hai ni. Cak cabi habitan nak hai baju cak lama ini hai ni. Ada kai kai hai baju. Ram bahai bawa hai sita ijat tu. Tar apa fajabam tu leh coba. Hai bu ijat tanah apa nang sini begini tu deh. Hanu deh kada berenang bah. Hai dia nang control dah lah. Control dah lah ni. Ada bah. Nang ai bunga sai hen lak ko yo ko sit ko da ai phada da nyam chi na ne sa khom mo la phada de nang khang ba. Upale da na presen ba da tai na ba do. Gyan ta. Tahu benar. Wah, Hello. nang siapa dah? Apa kan ai du Hai dia. du. Mata ni kai ja sila. Anak senang dah kai hari ya. Kita berjam. Hayang la de bijar la kai ta. Hari off. Ai mo su op ni. Ai la ai yo. Nah, dia pergi aku ni nang. Hara kana na bu thong ni ka ba. Asam bata sam ha sine dia. Nga kon bari kai sam den. Ni ka wo ba. Quen. Mo khai phan sam phan ka ne. Nhà đây này. Hao yo mo si yo. Hào em. Dạ rồi. Iya me ta le yo. Hào rồi. Thôi đi. Đi vào mở chuyện này hào rồi xem không Kang jang ta ba. không có hào rồi. Qua đấy hào có khẩn loại cái đẹp ạ. Yam hào khen cái gì iron baga. Lại vào ba có gì. Iron ba ne lại ba ka ngong ne am hao le. Matung da nga handa thang na asam ba di ani sar ba ma le ko. Masing thi ba do. Lam ban ni ja ma le mathang da di ayak pa mu bura la ha ge. Ayak pa je. Ayak ko dun hegi mo min na le. Adana isa je inung nuai tre ba ko adana asam ma sa man da na adana mathang da di ayak pa adu pura la ge. Aduna si gidi video si matang sa da lo san ga ge. Aduga kainom sa akogi subscriber se kaino 2000 yok dore bako 2k subscriber yok dore aduna subscribe tok da bayor ga so subscribe tok san biro hai subscribe tok san biro mo hai na haizari Aroy boy na mukahan na kulum jari.